अहानबदा मरुओइबा पाउसिंग पिजरी गवर्नर ना पीखिबा नुमित तरेत निगी मनुंगदा ngarang mangani chanba numitta ching amadi tampaki district teret ta punna nongmai marifu tara teret yauna khutsu khutlai kaya thingdalakri amadi security force na chathakiba thirba humbage thabak amada ain na thingkraba KCP PWG ge cadre ani khutlai ga konana fare ISCOM MANIPURI पाव मीटिंग ताबीर बपुमना मकू तारा मक्सरी अमदी पाव चखाइना पिजरी मणिपुर की गवर्नर ना पीखिबा नुमित तरेत निगे मनुंगदा ngarang mangani chanba numitta punna nongmai marifu tara teret yauna tongan tongan ba makhal gi bom amadi nongmai maru sing yauna lal da sijinnaba atei potlam kaya ama ching amadi tampaki district teret ki police station singda thingalakri hairiba district teret sing adudi Churachandpur Imphal East Bishnupur Thoubal Kangpokpi Jiribam amadi Imphal West ni nakal amaromda security force ki kangbu amana ngarang Bishnupur district ki Ningthaukhong ward number 4 da thiba humbagi thabak chathabada ain na thingkraba lal haulup KCP PWG ge cadre ani khutlai ga konana faba ngamkhre farba miyoi ani adudi oinam Chandra Kumar Singh atopaming Maijau amadi mangang chahi yankhai mari amasong Pukhrambam Bisheshwar Singh chahi kuntrani pani makoi anidagi fangkiba khutlai sing adudi SBBL ama airgun ama magazine yauba 32 mm gi pistol ama kapayariba kuntrani thoi maru ahum amadi tarani thoi bor cartridge marini farba miyoi sing adu makha taba wahang pauhangi damakta Bishnupur police ta sinakri hairi RPI Manipur State ke masa ama oina Delhi Youth Wing semkhre motle hainariba politics ase naha singna yausinduna sengdopagi matam oire haina RPI athwale ge National Secretary Maheshwar Thanaujamna fongdokre New Delhi da leiba taramathoi Safdarang Road ta ngarang pangthokiba thauram aduda Maheshwar Thanaujamna makha tana hai lamdam ama chaukhatpa afaba ama purakpada afaba politics natraga afaba politician leiba tangai fade haibagi wakhalonda afaba naha ama oiba politician kaya semgatpagi mathautai achan mirai naidana miyamgi thabak taugani Manipur da anoba thabak taubagi politics makhal ama haudokani haina mahakna hek haurakpadagi hotnaduna lakhibani masida naha oiriba kayana RPI athwale ga punna chatminaba changlakhlaba asimak achoba mai pakpa amani ngasi semliba Delhi Youth Wing asina tawrakpa thabak thauram sing mahakna support tawgani naha singna politics ta khongda ba haurakliba asibu pukning thaugatpaga loinana hanagi motli haina leiramliba politics asida anauba yawal ama puraknaba punna honasi haina mahakna makha taki Nauna semkhiba Delhi Youth Wing gi President oina thaupu naba khankraba Khumanthem Boris nahai Delhi da leiba Manipuri macha ama oina Manipur ge chaukhat thaurang amadi Delhi da leiba Manipuri singge chaukhat thaurang da party asigi luchingba oiriba Maheshwar Thaunaujam gi makhada punna chatminagani loinana tunggi afaba khunai gi damak afaba naha puthokpa haiba wakhalon asigi makhada mahak amadi wing asigi awa anathi dana hotnagani haina mahakna makhata khi RPI athwale Manipur State ki masa ama oina semkhiba Delhi Youth Wing adugi thaupu naba khankhiba sing adudi President oina Khumanthem Boris Working President oina Laishram Lamnganba General Secretary oina Sanathoi Spokesperson oina Swami Yauna punna thaupuba tara taruk khankhibaga loinana National Secretary Maheshwar Thaunaujamna Lengyan amadi certificate sing khutsin naduna makoi sing adubu taramno okhi Imphal West ki Sangai Pro maning da leiba Lairik Institute of Nursing da GNM tamliba tara suba batch ke camping lamp lighting amadi wasak lobagi thauram ama ngasi institute asida chinglemna pangthokre
Thauram aduda Manipur Nursing Council gi Registrar Dr. Aribam Jamuna, CHC Wangoi gi Hanagi Senior Medical Officer Dr. Ningthaujam Sushila Amadi, RK Sanatombi Devi Educational Institution gi Vice Chairman Di Ashana Maru Oiba Mithunglen Singh Oina Saruyaki, Thauramga Mari Lainana Manipur Nursing Council gi Registrar Dr. Aribam Jamuna na ISCOM News ta Fongdokhibada, Oath taking ceremony ase matam shangna chatna duna laklaba founder of modern nursing haina khangnariba Italian nurse Florence Nightingale da ikai khumnaba uttuna nurse ke sinfam da tangai fadana chen changdaba yadaba wakhallon sing adu ngakna chatkani haibagi isagi firep ama lobagi thauram amani haiki loinana ngasi wasak laukiba GNM gi mahairoi singdasu course ase mai pakna loisinduna Miyam gi thaugal tauba ngamba oirasanu haina so yaisha paujel piki ngasi ai samak Manipur Nursing Council gi registrar oina phampujari bi Dr. Aribam Jamuna Devi ngasi si Lyric Institute of Nursing gi lamp lighting and capping ceremony da I will invite to biraktana I function si yaw balak sabani aduna Lyric Institute of Nursing na nursing course JNM nursing course hang dorok pasi handak si tara suba base ni tara suba base gi sigumba function si yaw phangjabasi ai laibak yam phai yam nungai ba phondok chari chhatra sing da su akoi ai best wishes pijari tawbatabu kari gi damakta akoi gi nursing institution khuding makta lamp lighting and capping ceremony si pangtho ibano haibagi matang sida sablapna kitang thamjarambada ngasi si akoi gi nursing profession si akoi Florence Nightingale hairiba Italian nurse na hogdokpirambani mahak sibo koina founder of the modern nursing aina khang Aroibada maroiba pausing amuka hanna vijari Governor na pikiba numit tarit ni gi manungda ngarang mangani chanba numitta ching amadi tampaki district taretta punna nongmai marifu tara taret yauna khutsu kutlai kaya thingdalakri amadi security force na chathakiba thiba humbagi thabak amada aina thingkraba KCP PWG ge cadre ani kutlai ga konana fare Pungsha si fawbagi oinadi ISCOM na sandok siba Manipuri pau matangas taloy jari makhataba pau gidamang ISCOM mamit intado na libiyo.